Wangkei, SP Jackson Giyumni. Sangoida, Mapai Bungot Hanizao, Magi Marup Senjao Paiba, Lemdam Sigi, Saknaya Bakarega, Aruba Wari Sanabugum Tauri. Wari Edu, Atekari Sunate. Lakliba, General Election Asida, Hanizao, intending candidate Ama Oina, Wangkei Kendragi, Mirep Oina Chongtok Nabagi, Kanani Naribani. Hanizao, Matam Sangna business tawrapdagi sell thum marang kaina pai crorepati oire machanpa Jackson su lamdam asigi saknairaba MPS officer ni kanasu magi haiba leitre magi loinabi rasti su leikidaba chahi ani farabani Thanil zawgi lanthum bumnamak praja miyamda kathopa amadi Wangkei Kendragi mirep ama oiduna kendra asida Sothariba awat apa menkatpa haibasi magi apamani. Hauziki oiriba mihut asina tauriba thabak prajasina peningai oidi. Mastagi lanthum Himalaya chingum pasinba prajagi ithakpa pamba misakni haibasi khangi. Asunna maruk mapang sing aduna itaw thanilzaw. Soiduna handaki election asigi mirep oibiro. Aikhoina angamba makai mateng pangani soidina mai pakani khali astamna maruk mapang sing aduga wari sanaraba tungda Thanil zawna maruk mapang sing adu get forward hindoklami MPS section magi office kanaba toshili magi Scott singaloinena posting tawriba Imphal West police station da chakki MPS section Magi office room da famdena Imphal Sahargi manungda thokliba hauzik general election asiga mari leinena political party ki workers singi marakta thokliba crime kaya solve tawnaba kari strategy tawada ki haiba khali khanghaudana Magi table mathakta leiriba mobile ring to lai paikhatlubada kitagi oirami MPS section hello Gita Advocate Gita. Hello, da. Kay Tomlino. MPS section. Hauzik thokliba lakadoriba general election asida tawnariba political party singi workers singi marakta khatna chainaba kaya asigi maramda karamna solve tawgadagi haiba asum khalamanida. Advocate Gita. Oh, adudi kok sarmani. MPS section. Police ki sinhamda lairibasidi. Asigumba crime ngakta. Gita. Nangi advocate ki sinhamdi kari kamdori. Advocate Gita. Akhoi shu dumangai. Crime thokliba makai akhoi su busy oi. Judiciary ki mathaudi crime thok matamda tari. MPS section. Gita. Babasu general election sida intending candidate amoy kani hari. Maram aduna yumda miyamna darkar oi. Aikoi gishu imungda nupi mata leiti. Aidi nangse luhong lagi khalle. Masida nang kari khaliba. Advocate Gita. Kari pa kumpi gani. Aiki healthy condition sida dadagi Jackson. Gita. Hauzik nangki hakjangbu kari nuwaitaba leike. Ingonda hayo. Gita. Ahingse tumthaba yade. Tumthabaga aibu sakhangdaba kharana fagadabagi koitantane. Amana kari hagadabno khangde. Aigi kokse mafam marang khangdena chi. Kok manungsu mahik kumbana chatpagi marin chale. Pothapam khangde. Jackson, Dr. Parina haikiba khangning singlai. Gita, brain tumor nare heba confirm tawrabani. Gita,
nang wakhal ka hena khanjile hojikti silence su question sangda legre aduga Roshan su police ki khutta thawai thakre hojikpu kana lei aishu MPS officer orishdi nangi damak ai security ni lepsidi sidabu nana kari ki ngai leige miyoi babu kokchik tabu kana leige Gita nang kari shu tawru aina nangbu soitina layangba mapalamta pugani Gita hoi Tajikistan dasu thabo chile hai batai thamnagi dada asumna Gita magi mobile thamki MPS 6 source tana holaga Gita gi damak elep kani athubada mapalamta puduna layangani MPS 6 magi gari du yengubada ayuki pung 3 makhai taramle MPS 6 magi security police sing kharaga doinena Imphal City da gypsy tongduna duty chatki Imphal City Tharutanali Kangla Park Tidim Road BJP amadi Congress ki flag lambi ki chidai da yungli Kwa Kaithel Kangla Gate Kistampa Junction Post Office Mamam BJP ki gate kaya sagatli Coming Sunday da Central dagi BJP ki leader khara vote khomba lakpagi same saribani Manipur ki kendra khara da election gi tharang thausil sinari karigumbada hingsa thokpa thodok intending candidate ki geta bomb thanamba worker masel khatna chinaba mi gi yum thugaiba kaya tattana chathari Hojikti vote ki rangna Manipur state force kaya thabak chinbagi chang hingalagli Mafam kudingda chakcha hisanaba lila pala vote ki meeting flag chikhatpa kaya chathari COVID-19 ga loina kaunakre prasamiya karigumbada political parties singi workers singi marakta government na issue tawba license kan kapnaba ashiguma thodo khara asina MPS section koksari Dr. Pari athubada exalin thega chawna ahal laman ga loina luhongkre ngasidi Dr. Pari amasu linthoi nawna yuma lambida khongthangsili haina bele lawling badi lai yumling badi lui naha oiringai romantic class kalakpana ngasidi linthoi amadi Dr. Pari anauba lista pakhang ama oibagi matawgum kenazari Dr. Pari linthoi nangsa lohongbadagi aigi mina soibagira kangde fajaba asum asum hingale linthoi Doctor hanadagi fajaduna laglaba ibu hojikta fajaigai ado Doctor aibu linthoi sum khobigano mapurebana magi nipida mingkongrabase taunadabani Dr. Pari adudi kari ko haibno linthoi ama hekta dadana pamsaba ama Dr. Pari ngahak wakhal tawraga linthoi thoi thoi oh thoi korgi linthoi yai dadana thoi ko ba amukta ko biyo pakchabrenge Dr. Pari thoi 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 ai thoi oibi linthoi yaton waida minok ama Dr. Pari dinokseli Dr. Pari nokadu he nungsibana thamoi se pathai linthoi Dr. Pari thoi wa ma haige linthoi takpiyo pamuba Dr. Pari nang aigi ahanba kudose nupa or nupi karamba pame lin aidi nupa pame Dr. Pari kari pamliba linthoi adubura nupi haibse pap koti kunchana saba nupi bu
ꯅꯩꯍꯠꯄꯤꯒꯗꯕꯒꯤ ꯕꯗꯅꯥꯝ ꯄꯤꯕꯤꯒꯗꯕꯒꯤ ꯍꯣꯠꯅꯔꯤꯕ ꯑꯗꯨꯅ ꯑꯩꯗꯤ ꯅꯨꯄꯤ ꯄꯥꯝꯗꯦ ꯍꯥꯏꯁꯤꯅꯤ ꯗꯥꯛꯇꯔ ꯄꯥꯔꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯣꯏ ꯑꯩꯒꯤ ꯇꯥꯔꯦꯅꯦ ꯂꯤꯟꯊꯣꯏ ꯑꯗꯨꯗꯤ ꯗꯥꯛꯇꯔ ꯈꯪꯖꯜꯂꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯗꯕꯜ ꯕꯦꯗꯀꯤ ꯀꯥꯡꯈꯜ ꯑꯗꯨ ꯊꯥꯔꯒ ꯇꯨꯝꯅꯈꯤ